ꯑꯃꯨꯛꯁꯨ ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯈꯔ ꯃꯌꯥꯝꯗ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯂꯥꯛꯄꯤꯕ ꯑꯣꯏꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯑꯍꯥꯟꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯅ ꯌꯣꯠ ꯑꯁꯥꯕ ꯄꯥꯏꯕ꯫ ꯅꯣꯡꯃ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯅ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯗꯔꯕꯥꯔꯗ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯀꯠ ꯑꯃ ꯑꯁꯨꯝꯅ ꯇꯝꯂꯛꯈꯤ꯫ ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯃꯤꯡ ꯔꯥꯃꯦꯁ ꯀꯧꯏ꯫ ꯑꯩ ꯑꯒ꯭ꯔꯥ ꯁꯍꯔꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯖꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯑꯗꯨꯒ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯕꯤꯟ ꯀꯧꯏ꯫ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯌꯨꯝꯂꯣꯟꯅꯕꯅꯤ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ, ꯐꯔꯦ ꯔꯥꯃꯦꯁ, ꯅꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯗꯨꯁꯨ ꯍꯥꯏꯌꯨ꯫ ꯔꯥꯃꯦꯁꯅ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯕꯤꯟꯗ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯁꯨꯝꯅ ꯍꯥꯏ꯫ ꯏꯅꯤꯡꯊꯧ, ꯉꯔꯥꯡ ꯑꯩꯒꯤ ꯌꯨꯝꯗꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯃ ꯃꯥꯡꯈꯤ꯫ ꯃꯥꯡꯈ꯭ꯔꯤꯕ ꯂꯤꯛ ꯑꯁꯤ ꯅꯕꯤꯟꯅ ꯂꯧꯕꯅꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛ ꯈꯛꯇꯅꯤ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯊꯣꯛ ꯂꯥꯛꯁꯤꯟ ꯇꯧꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ꯫ ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯕ ꯂꯤꯛ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯐꯪꯍꯟꯕꯤꯌꯨ, ꯑꯗꯨꯒ ꯅꯕꯤꯟꯕꯨ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ꯫ ꯔꯥꯃꯦꯁꯀꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯅꯕꯤꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯕꯤꯟ, ꯔꯥꯃꯦꯁꯅ ꯅꯪꯉꯣꯟꯗ ꯁꯤꯔꯤꯕ ꯅꯔꯥꯟ ꯑꯁꯤꯗ ꯅꯪ ꯀꯔꯤ ꯍꯥꯏꯅꯤꯡꯏ? ꯅꯕꯤꯟꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯂꯤꯛ ꯑꯗꯨ ꯑꯩꯅ ꯂꯧꯖꯕ ꯅꯠꯆꯗꯦ꯫ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯔꯥꯃꯦꯁꯅ ꯑꯩꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯅꯤꯡꯕꯒꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯅꯕꯤꯟꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯔꯥꯃꯦꯁꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯊꯥꯖꯕꯤꯔꯨꯅꯨ ꯏꯅꯤꯡꯊꯧ꯫ ꯉꯔꯥꯡ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯈ꯭ꯔꯤꯕꯗꯤ ꯃꯥ ꯈꯛꯇꯅꯤ꯫ ꯃꯍꯥꯛꯅ ꯂꯤꯛ ꯑꯗꯨ ꯂꯧꯗ꯭ꯔꯕꯗꯤ ꯂꯤꯛ ꯑꯗꯨꯒꯤ ꯃꯥꯡꯐꯝ ꯂꯩꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯂꯤꯛ ꯑꯁꯤ ꯂꯧꯗꯦ ꯍꯥꯏꯕ ꯊꯣꯛꯂꯒꯗꯤ ꯃꯩꯗ ꯁꯥꯍꯜꯂꯕ ꯑꯁꯥꯕ ꯌꯣꯠꯄꯨ ꯄꯥꯏꯔꯗꯨꯅ ꯑꯩꯅ ꯂꯤꯛ ꯑꯁꯤ ꯂꯧꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯇꯁꯦꯡꯅ ꯂꯤꯛ ꯑꯗꯨ ꯂꯧꯔꯝꯗꯕ ꯊꯣꯛꯂꯒꯗꯤ ꯃꯥꯒꯤ ꯃꯈꯨꯠ ꯀꯔꯤꯃꯠꯇ ꯄꯣꯛꯂꯣꯏ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯂꯤꯛ ꯑꯗꯨ ꯂꯧꯔꯝꯕ ꯊꯣꯛꯂꯒꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯁꯤ ꯁꯣꯏꯗꯅ ꯃꯩꯅ ꯄꯣꯛꯄ ꯑꯣꯏꯁꯅꯨ꯫ ꯔꯥꯃꯦꯁꯀꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯕꯤꯟ ꯄꯥꯈꯠꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯑꯩꯉꯣꯟꯗ ꯉꯁꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯗꯨ ꯄꯤꯕꯤꯌꯨ꯫ ꯂꯤꯛ ꯑꯗꯨ ꯁꯣꯏꯕꯗꯒꯤ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯈꯤꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩ ꯑꯃꯨꯛꯇꯪ ꯌꯦꯡꯖꯈꯤꯒꯦ꯫ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯨꯡꯗ ꯌꯣꯠ ꯑꯁꯥꯕ ꯄꯥꯏꯌꯨ ꯍꯥꯏꯔꯕꯁꯨ ꯄꯥꯏꯗꯨꯅ ꯑꯩ ꯏꯔꯥꯜ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯎꯠꯆꯒꯦ꯫ ꯅꯕꯤꯟꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯅꯕꯤꯟꯗ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯝ ꯃꯉꯣꯟꯗ ꯄꯤꯈꯤ꯫ ꯅꯕꯤꯟꯅ ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯁꯨꯝꯅ ꯈꯜꯂꯤ, ꯅꯍꯥꯟ ꯔꯥꯃꯦꯁꯀꯤ ꯃꯆꯥꯒ ꯑꯩꯒꯤ ꯏꯆꯥꯒ ꯁꯥꯟꯅꯔꯝꯕꯗꯒꯤ ꯈꯟꯅꯔꯛꯄꯗ ꯃꯈꯣꯏ ꯑꯅꯤꯅ ꯈꯟꯅꯕꯒꯤ ꯃꯔꯝ ꯍꯪꯂꯕ ꯃꯇꯨꯡꯗ ꯔꯥꯃꯦꯁꯀꯤ ꯃꯆꯥꯗꯨꯅ ꯂꯥꯟꯕꯗꯨꯗ ꯑꯩꯅ ꯃꯉꯣꯟꯗ ꯋꯥ ꯈꯤꯇꯪ ꯍꯥꯏꯔꯨꯕꯅ ꯃꯗꯨꯒꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕ ꯑꯣꯏꯅ ꯃꯍꯥꯛꯅ ꯑꯩꯕꯨ ꯑꯋꯥꯐꯝ ꯑꯁꯤꯗ ꯇꯥꯍꯟꯒꯦ ꯈꯟꯗꯨꯅ ꯁꯤꯜꯂꯤꯕꯅꯤ꯫ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯀꯝꯗꯧꯅ ꯁꯤꯔꯤꯕ ꯏꯔꯥꯟ ꯑꯁꯤꯗꯒꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯟꯖꯒꯅꯤ, ꯑꯗꯨꯒ ꯍꯟꯗꯨꯅ ꯃꯍꯥꯛꯄꯨ ꯀꯝꯗꯧꯅ ꯑꯋꯥꯐꯝꯗ ꯇꯥꯍꯟꯒꯅꯤ? ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯇꯧꯕ ꯌꯥꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯥꯛꯈꯤꯗꯦ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯕꯤꯔꯕꯜꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯕꯤꯔꯕꯜꯗ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯝꯂꯨꯏ, ꯑꯗꯨꯒ ꯕꯤꯔꯕꯜꯕꯨ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯅꯕꯁꯨ ꯍꯥꯏꯖꯩ꯫ ꯕꯤꯔꯕꯜꯅ ꯅꯕꯤꯟꯒꯤ ꯋꯥꯗꯨꯕꯨ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯕꯤꯟ, ꯅꯪꯅ ꯂꯤꯛ ꯑꯁꯤ ꯂꯧꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯁꯦꯡꯗꯤ ꯁꯦꯡꯉꯦꯀꯣ? ꯅꯕꯤꯟꯅ ꯈꯨꯝꯃꯤ, ꯕꯤꯔꯕꯜ ꯏꯕꯨꯡꯉꯣ, ꯑꯩ ꯏꯆꯥꯕꯨ ꯄꯟꯗꯨꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ, ꯂꯤꯛ ꯑꯗꯨ ꯑꯩꯅ ꯂꯧꯗꯦ꯫ ꯑꯗꯨꯗꯒꯤ ꯃꯈꯥ ꯇꯥꯔꯗꯨꯅ ꯕꯤꯔꯕꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯇꯁꯦꯡꯅ ꯅꯪꯅ ꯂꯤꯛ ꯑꯗꯨꯕꯨ ꯂꯧꯗꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯇꯧꯒꯗꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯑꯩ ꯍꯥꯏꯒꯦꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯕꯤꯟꯗ ꯕꯤꯔꯕꯜꯅ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯍꯥꯏꯒꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯁꯤꯟꯅꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯕꯤꯟꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯌꯨꯝꯗ ꯂꯤꯛ ꯑꯗꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ, ꯑꯗꯨꯕꯨ ꯑꯩꯅ ꯂꯧꯔꯨꯗꯕꯅ ꯂꯤꯛ ꯑꯗꯨ ꯐꯪꯗ꯭ꯔꯦ꯫ ꯑꯩ ꯍꯧꯖꯤꯛ ꯌꯣꯠ ꯑꯁꯥꯕꯕꯨ ꯄꯥꯏꯗꯨꯅ ꯑꯩꯅ ꯂꯤꯛ ꯑꯗꯨ ꯂꯧꯗꯦ ꯍꯥꯏꯕꯗꯨ ꯏꯅꯤꯡꯊꯧꯗ ꯎꯠꯆꯕ ꯇꯥꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯌꯣꯠ ꯑꯁꯥꯕꯁꯤꯕꯨ ꯄꯥꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯅ ꯂꯤꯛ ꯑꯗꯨꯕꯨ ꯂꯧꯈꯤ ꯍꯥꯏꯗꯨꯅ ꯏꯔꯥꯟ ꯁꯤꯔꯤꯕ ꯔꯥꯃꯦꯁꯄꯨ ꯍꯥꯟꯅ ꯌꯣꯠ ꯑꯁꯥꯕꯁꯤꯕꯨ ꯄꯥꯏꯍꯟꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯌꯣꯠ ꯑꯁꯥꯕꯁꯤꯕꯨ ꯄꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯀꯔꯤꯃꯠꯇ ꯄꯣꯛꯊꯣꯛꯂꯣꯏ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯂꯤꯛ ꯑꯗꯨ ꯃꯥꯡꯁꯨ ꯃꯥꯡꯗꯅ ꯃꯥꯡꯉꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯏꯔꯥꯟ ꯁꯤꯕ ꯑꯣꯏꯔꯝꯕ ꯇꯥꯔꯒꯅ ꯌꯣꯠ ꯑꯁꯤꯕꯨ ꯄꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛ ꯁꯣꯏꯗꯅ ꯄꯣꯛꯊꯣꯛꯄ ꯑꯣꯏꯁꯅꯨ꯫ ꯅꯕꯤꯟꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯐꯔꯦ, ꯑꯗꯨꯗꯤ ꯌꯣꯠ ꯑꯁꯥꯕꯕꯨ ꯄꯥꯏꯕꯒꯤ ꯊꯕꯛ ꯑꯁꯤ ꯔꯥꯃꯦꯁꯇꯒꯤ ꯍꯧꯕ ꯇꯥꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯔꯥꯃꯦꯁ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯑꯩꯅ ꯌꯣꯠ ꯑꯁꯤꯕꯨ ꯄꯥꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯂꯤꯛ ꯑꯗꯨꯕꯨ ꯑꯩꯒꯤ ꯌꯨꯝꯗ ꯑꯃꯨꯛꯇꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯖꯔꯨꯈꯤꯒꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ,
ꯅꯪ ꯑꯃꯨꯛ ꯆꯠꯅꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯃꯤꯁꯤꯡ ꯊꯥꯗꯨꯅ ꯂꯤꯛ ꯑꯗꯨꯕꯨ ꯅꯪꯒꯤ ꯌꯨꯝꯗ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯊꯤꯍꯜꯂꯨꯒꯦ꯫ ꯁꯤꯌꯥꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯊꯥꯗꯨꯅ ꯂꯤꯛ ꯑꯗꯨꯕꯨ ꯊꯤꯍꯜꯂꯨꯏ꯫ ꯀꯣꯟꯅ ꯂꯤꯛ ꯑꯗꯨ ꯃꯍꯥꯛꯀꯤ ꯌꯨꯝꯗꯁꯨ ꯂꯩꯔꯝꯈꯤ꯫ ꯋꯥꯁꯤꯕꯨ ꯈꯪꯕ ꯃꯤꯀꯨꯞꯇ ꯅꯤꯡꯊꯧꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯅ ꯅꯕꯤꯟꯕꯨ ꯃꯔꯥꯟ ꯁꯤꯕꯇ ꯅꯠꯇꯅ ꯌꯣꯠ ꯑꯁꯥꯕꯕꯨ ꯄꯥꯏꯗꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯂꯥꯟꯗꯦ ꯇꯥꯛꯆꯧ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯅꯪꯒꯤ ꯋꯥꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯃꯗꯤ ꯌꯥꯎꯔꯦ ꯍꯥꯏꯕ ꯑꯩꯅ ꯈꯪꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯕꯤꯟ ꯃꯁꯥꯅ ꯃꯁꯥꯕు ꯀꯝꯗꯧꯅ ꯀꯟꯖꯩ ꯍꯥꯏꯕꯗꯨ ꯌꯦꯡꯅꯤꯡꯕꯗꯒꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯈꯨꯗꯛꯇ ꯋꯥꯌꯦꯟꯈꯤꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯕ ꯇꯨꯡꯗ ꯅꯕꯤꯟ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯟꯖꯈꯤꯕ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯊꯥꯒꯠꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯕꯤꯟꯅ ꯍꯥꯏ, ꯏꯅꯤꯡꯊꯧ, ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯕꯤꯔꯕꯜꯅ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯅꯕꯤꯟꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯄꯦꯟꯅ ꯅꯣꯛꯂꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯕꯤꯔꯕꯜ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯗꯔꯕꯥꯔ ꯑꯁꯤꯗ ꯂꯥꯛꯇꯕ ꯊꯣꯛꯂꯒꯁꯨ ꯃꯍꯥꯛꯀꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡꯗꯤ ꯍꯧꯖꯤꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯕꯨ ꯊꯥꯒꯠꯈꯤ꯫ ꯃꯊꯪ ꯑꯃꯨꯛ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯗꯤ ꯕꯤꯔꯕꯜꯅ ꯑꯁꯥꯡꯕ ꯂꯝꯕꯤꯕꯨ ꯇꯦꯟꯁꯤꯜꯍꯟꯕ꯫ ꯅꯣꯡꯃ ꯅꯤꯡꯊꯧ ꯑꯛꯕꯔ, ꯕꯤꯔꯕꯜ ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯃꯅꯥꯏ ꯈꯔꯒ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯆꯠꯄꯗ ꯂꯝꯕꯤ ꯑꯗꯨ ꯂꯣꯏꯕ ꯀꯧꯕ ꯅꯥꯏꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨ ꯀꯥꯂꯦꯟ ꯊꯥꯅ ꯑꯣꯏꯕꯒ ꯂꯝꯕꯤ ꯂꯝꯁꯥꯡ ꯑꯗꯨ ꯂꯥꯛꯄꯗ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯈꯣꯏꯇ ꯅꯠꯇꯅ ꯁꯒꯣꯜꯁꯤꯡ ꯑꯗꯨ ꯐꯥꯎꯕ ꯍꯥꯟꯅ ꯆꯦꯜꯂꯝꯕ ꯆꯥꯡ ꯑꯗꯨꯗꯒꯤ ꯇꯞꯊꯔꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯐꯅꯗꯤ ꯁꯥꯡꯖꯤꯜꯂꯛꯂꯦ, ꯑꯗꯨꯒ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤꯁꯨ ꯂꯣꯏꯕ ꯀꯧꯕ ꯑꯃ ꯅꯥꯏꯗ꯭ꯔꯦ꯫ ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯦ, ꯑꯩꯈꯣꯏꯁꯤꯡꯇ ꯅꯠꯇꯅ ꯁꯒꯣꯜ ꯑꯁꯤꯐꯥꯎ ꯋꯥꯔꯕ ꯃꯥꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯝꯕꯤꯁꯤꯅ ꯇꯦꯟꯁꯤꯜꯍꯟꯕ ꯌꯥꯔꯒꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯒꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ, ꯀꯔꯤꯒꯤ ꯌꯥꯔꯣꯏ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯇꯦꯟꯁꯤꯟꯖꯍꯟꯒꯦ꯫ ꯅꯤꯡꯊꯧꯁꯨ ꯈꯪꯏ ꯂꯝꯕꯤꯕꯨ ꯇꯦꯟꯁꯤꯜꯍꯟꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕ ꯋꯥꯅꯤ꯫ ꯑꯗꯨꯕꯨ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯐꯔꯦ ꯕꯤꯔꯕꯜ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯂꯝꯕꯤ ꯑꯁꯤ ꯑꯃꯨꯛꯇꯪ ꯇꯦꯟꯁꯤꯜꯍꯜꯂꯨꯗꯅ꯫ ꯅꯤꯡꯊꯧꯒꯤ ꯑꯇꯣꯞꯄ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯁꯨꯝꯅ ꯈꯜꯂꯤ, ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤ ꯅꯠꯇꯕ ꯑꯇꯩ ꯐꯥꯎꯐꯝ ꯈꯣꯠꯐꯝ ꯂꯝꯕꯤ ꯑꯃꯠꯇ ꯐꯥꯎ ꯂꯩꯕꯁꯨ ꯅꯠꯇꯦ꯫ ꯀꯝꯗꯧꯅ ꯕꯤꯔꯕꯜꯅ ꯂꯝꯕꯤ ꯑꯁꯤꯕꯨ ꯇꯦꯟꯁꯤꯜꯍꯟꯒꯗꯧꯔꯤꯕ? ꯉꯁꯤꯗꯤ ꯅꯤꯡꯊꯧ ꯑꯁꯤ ꯈꯔꯅꯒ ꯋꯥꯕꯒ ꯕꯤꯔꯕꯜꯅ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕ ꯊꯕꯛ ꯑꯁꯤꯕꯨ ꯉꯝꯅꯤ ꯍꯥꯏꯖꯤꯜꯂꯨꯔꯕꯅꯤꯅ ꯅꯤꯡꯊꯧꯅ ꯆꯩꯔꯥꯛ ꯄꯤꯕ ꯍꯥꯏꯕꯗꯨ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯄꯨꯛꯅꯤꯡꯗ ꯈꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯕꯤꯔꯕꯜꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯅꯪꯅ ꯂꯝꯕꯤ ꯇꯦꯟꯁꯤꯜꯍꯟꯒꯅꯤ ꯍꯥꯏꯕꯗꯨ ꯀꯝꯗꯧꯅꯅꯣ ꯇꯦꯟꯁꯤꯜꯍꯜꯂꯨꯗꯅ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯦꯟꯁꯤꯜꯍꯟꯕꯗꯤ ꯌꯥꯈꯤꯔꯣꯏ, ꯁꯤꯗꯒꯤ ꯈꯔ ꯈꯖꯤꯛ ꯆꯠꯂꯒ ꯇꯦꯟꯁꯤꯟꯖꯍꯟꯒꯦ꯫ ꯅꯤꯡꯊꯧꯅ, ꯐꯔꯦ ꯕꯤꯔꯕꯜ꯫ ꯑꯗꯨꯗꯒꯤ ꯕꯤꯔꯕꯜꯅ ꯌꯥꯝꯅ ꯁꯥꯡꯕ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯂꯤꯗꯨꯅ ꯇꯥꯍꯟꯕ ꯍꯧꯔꯛꯈꯤ꯫ ꯕꯤꯔꯕꯜꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯄꯥꯝꯅ ꯇꯥꯔꯝꯃꯤ꯫ ꯕꯤꯔꯕꯜꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨꯅ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯈꯣꯏꯒꯤ ꯄꯟꯊꯨꯡ ꯑꯗꯨꯗ ꯌꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯈꯤ, ꯋꯥꯔꯤ ꯑꯁꯤꯐꯥꯎ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯐꯝ ꯑꯁꯤꯗ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯌꯧꯔꯛꯈ꯭ꯔꯦꯗ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅꯁꯨ ꯈꯨꯝꯃꯤ, ꯑꯣꯟꯊꯣꯛꯅ ꯊꯨꯈ꯭ꯔꯦ, ꯑꯣꯟꯊꯣꯛꯅ ꯊꯨꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧꯅ ꯂꯝꯕꯤ ꯇꯦꯟꯁꯤꯜꯍꯜꯂꯨ ꯍꯥꯏꯗꯅ ꯑꯩꯅ ꯂꯝꯕꯤ ꯇꯦꯟꯁꯤꯟꯖꯍꯟꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯈꯤꯗ꯭ꯔꯤꯕꯁꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯈꯪꯏ ꯑꯗꯨꯗꯤ ꯊꯑꯣꯏꯅ ꯕꯤꯔꯕꯜꯅ ꯋꯥꯔꯤꯗꯨꯕꯨ ꯂꯤꯗꯨꯅ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯤꯉꯩꯗ ꯃꯐꯝ ꯑꯁꯤ ꯌꯧꯕ ꯈꯪꯍꯧꯈꯤꯗꯕꯅꯤ꯫ ꯕꯤꯔꯕꯜꯅ ꯃꯍꯥꯛꯀꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯂꯝꯕꯤ ꯑꯗꯨꯕꯨ ꯇꯦꯜꯍꯟꯈꯤꯕ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯊꯥꯒꯠꯈꯤ꯫ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫